Kurumjari, SKTV News being video pumna makpu merina and amataram no chari and bada maruiba pau pizari. NIT Manipur ki tarah humde suba annual convocation pangtho kre state amadi nation asida chawkhat pa purakpada NIT na lawriba thaudang yamna chawi haina Chief Minister Yumnam Khemchana phongdokre. MPSC na tharakhiba writ petition ahum Manipur High Court na dismiss tawkre candidate singe evaluated answer script nimit kuntra gi manungda yenghanaba khanghankre. Amasung Kumar Pandrak Suba Manipur Integrity Day ki thawra mafam kaya da pangthokre Manipur gi rang asi center na lotion ge hairabadi minute amada lotion bi yarabani haina amuko gi president Sanjoy Sorok haibam na haire. Hauzik pau sandok na pizare State amadi nation asida chawkhat pa purakpada NIT na lawriba thaudang yamna chawi haina Chief Minister Yumnam Khemchana phongdokre. Ngasi Imphal East ki manung chana leiba City Convention Center da National Institute of Technology NIT Manipur ki tarahumdoi suba annual convocation ki thauram pangthokre. Thauramadu da NIT Manipur ki Board of Governors ki chairperson Bajranglal Vagra, NIT Manipur ki Director Professor Dr. DVLN Somaya Julusu sarugyakhe. Thauramadu ki marui basaruka moina B.Tech ki mahiroi chani supna taruk, M.Tech ki mahiroi kuntranipan, Master in Science ki mahiroi kunmari amadi PhD ki mahiroi kuntra mathoi punna mahiroi chani marifutara mapanda degree certificate sing lanthokani. Loina na mahiroi tarukta na Institute Gold Medal amadi mahiroi amada Chairman Gold Medal piduna ikai khumna ki Chief Minister Yumnam Khemchana makha taraduna ngarang lamsang sige manung chana leiba Salamda District Institution of Education and Training Diet College ama sangaba chalubada diet ki director na hairakpada hauzik NIT gi mahiroi singna mafamadu da laktu na mahitak piri haina tabada yamna nungaiba fawki masimagna Prime Minister Narendra Modi gi manglan Viksit Bharat 2047 asi mai pak na bagi achobo maram ama oiragani NIT gi chapchabal lam ama pina bagi damak kakching e sige MLA mayang lambam Rameshwarna process tawri haike. Institute of National Importance amoina aikogi state amadi nation asibu shawkat pa porkadaba NIT Manipur gi akhanaba thawdang yam song lei matang chathartuna Northeast region sida NIT Manipur gi higher technical education gi primary institute singe marakta ama oibang amayu NIT Manipur gi say permanent campus to gi matangda aina thamjagi ba hamduni to soidana atuba matamda ai honorable MA legatana zaraga ai magi kinada leibanina adu matau pangthongna ba ai kona jagani. Manipur Public Service Commission MPSC na Manipur Information Commission MIC gi common order gi mayokta tharakhiba writ petition ahum ngasi High Court of Manipur na dismiss tawkre. High Court of Manipur da tharakhiba writ petition adu Manipur Civil Services Combined Competitive Examination 2016 gi kumja listing ani kunithoi da pangthokiba exam da sarukya ki ba candidate ahumbu right to information RTI ek ki makhada makhoi answer script ke evaluation yenghalu haina MIC na pirakiba directive singna duna tharakhibane loina na tharakhiba MPSC gi writ petition ahum adubu Justice Eguneshwar Sharma na judgment pikibani hairi writ petition adu da MPSC na argue taragli basi MPSC gi policy amana answer script ke evaluation pithok pa yade hairakibani loina na masida Supreme Court ki ruling amana candidate sing na hairak pasing opposed to ki haina tharakhi adum oinamak High Court na hairiba policy adu yenglaba matung masida athing ba piriba asi certified copy sing piba yadaba khaktani amadi masida candidate sing na makhoi answer script ki evaluation yengzage haibada athing ba leiti haiba yauri loinana MPSC policy ki validity asi division bench ta panduna leiri amadi masigi matangda examine tawdri haiba court na lawi Amaromda Mradul Mishra gi thaudokta Supreme Court ki ruling adu case asida pusilakli ba si court na yengle masida su asengba khangnaba candidate sing na masagi answer sheet yenghanba yari Amaromda UPSC versus Angesh Kumar gi decision di case asida chatnaba yaroi maramdi case asida evaluation gi methodology amadi raw marks sing PU haina thabani
Maram aduna MIC gi order sida court na mating pangduna candidates singi evaluated answer script sing ngasidagi numit kuntra gi manungda pifam thokpa sel thihallaga yengnaba yathang High Court of Manipur na pikre hairi. Lamdam asida thokliba kanglu furuf ki irang asi central lengak na loishin ge hairabadi minute amada loishin be yarabani adubu thabak tawraktabana makhoida Thazaba Thamdre haina All Manipur United Clubs Organization amukogi President Sanjoy Sorok haibam na fongdokre. Ngasi kumapan suba Manipur Integrity Day ga mari leinana amuko na sintuna mapal kangzaibung de leiba polo ground gi makha thangbada leiriba integrity pillar da haikaleka tamkre. Haikaleka tambagi thauram aduda Sanjoy Sorok haibam na makha taraduna India lengak na paikhalakpa thabak thauram singda tangkak kayada asoiba yaurokpada amuko na protest tawduna lakli. Central Lengak nalamdam asida chatharakli ba proxy wagi mayokta kumjali singama chamapan marifutara tariet ki April mari da yamlaba miyam na rally chatun yaning da bafongdoki haukiba kumjali singani kulumdoi gi me ahumdagi lamdam asida thorakli beirang asi hek haubadagi yamlaba security forces thazilakli hauziksu central forcing thazilak palep palaitri adubu thokli beirang asidi adumak leptana thokli kanglu furup masel kangkhong chaihali Tangdu Laitaba Purak na Bawari Hanjin Sanakre, Memorandum kaya pikre adubo hauzik fawa Central Lengak na karigumba masak thokpa thabak amata tawda na lady. Makoy na irang asi loishin gi hairabadi minute amada loishin be yarabani maramasina Central Lengak da thazaba thamdre chahili sing kayadagi isa na isa gi iramdam ngakcha duna lakhi. Hauzik su isa gi iramdam asing ngakchagani. Atopa miyoy laklaga layba ka singak pigadaw bunate mafam matam gi matungina kumjali singa machamapan marifu taratarit ki April mari da chatkiba rally dagi hena chawbo rally silaktoi hainingai leite haike aduga akhoi iramdam iraiba ijati ase ngak takadi kanara sungak lo hebase akhoi yamna toine akhoi miya mawang thonjar bafunde aduna akhoi iramdam iraiba ase sahi lisikya itihas ase akhoi iramdam iraiba ase akhoi ngak ta kanduna la yore ngasi ju kangini adu rena hena drakale ba khongjang ihomgi akhoi miya mi mang da la ko tardi amu ko na kai kimila leroi miya wenana akhoi lebo kunai asi kangani abo amu ase ba pir lejai hogi su government India thang lebo khongdang pudimo akhoi section yengli akoi bi state single lord bi phirep sing akhoi muni yengli international area da lord bi sing asi jo khoi muni yengli malum de ahum sing asi na kunai asi te pirok ni ba saiten sing asi di akhoi iram dam ireba asi da milai abde awab na tana asi phobudi oidi asi khong da ba akhoi ne yam kan na matam ona jagani abna 1997 ki 4 August ki rally adu iho gumba adu government India ni state government ki matak te yaning do mayam sing ado makata na akhoi sathana ba Imphal West District United Clubs Organization IWDUCO Yuduko na Sinduna Samuro Bazar Community Hall da Sukun Mapanrak Suba Manipur Integrity Day English Singani Kuntaruki Thauram Pangtokre Thauramadu da Social Scientist Dr. Dhanavir Laishram Yuduko gi President K Momocha Amuko gi Vice President MM Thambau Malampal gi President Longjam Chauba Uchiwa Kabui Women's Society gi President Lungjanglu Kabui amadi NYSC Samuro gi President Moirangthem Lokeshwar na Sarugyakhe Thauramadu ga mari lenana Yuduko gi President K Momocha na fongdokibada Manipur da leidiba furu kunthra taruga se punna hingminaba punna chawkhatminaba amadi amatta oibu wakhalonda thabak tawminaduna leiminase lamdam asida afaba khunai ama thamnaba wakhalonda ngasi fawba amuko na lepa leitana changsinduna lakli makata na Manipur kaina bohonarakpada mipum khudingmakna punna thengna minase Central Lengak na Manipur ase thugaina bohonarakli basi punna ngakthok minanaba Mathau tai mamangda Manipur Integrity Day asi amukogi mayai loisang khakta pangthok lambani adubu chahi asidadi pangthok chawthok na Imphal West, Imphal East, Thaubal, Bishnupur, Kakching amadi Jiri da kunmapan rak suba Manipur Integrity Day 2026 ki thauram asi pangthok li haike Manipur da leidiba group unsaga taru preliminary base punna hinginaba punna chapakminaba punna amatte oiba wakhalonda thabu tominaduna hinginaba Manipur gi afaba khunai ma semba aibo ko sida ngasi ba wada leptana mokona chamsilni edu maka tarak padasu hena hariba Manipur gi ngai kai na na bohonar ko singa ani kolpa kudimak Manipur da leiba
푸른 코딩망나 뭔가 백남민의 와클론 원래나 만이포 나의 헬로에 해보 와클론 제가 아직 하자봐 남자리 누가 원래나 아이바 지금 봐 인디아 government 자타르비바 만이포 두바이네르기 라롱싱 시대기 만이포다 군다미네리바 거의 부릅싱 아두가 거의 만이포다 레미네리바 아거이 메데이 거기주 야우나 아거이 쿠디방나 아리바 싱싱이 거의 푼나 나 도미나나 버기 쪼바 다이트 싱이 거의 푼나 로기나 싱이 하고 거기 싱이 잘 감자가 Kunmapanrak Suba Manipur Integrity Day English Singani Kuntaruk ngasi Jiriwam District Asu All Jiriwam United Clubs Association Ajukana Sinduna Jiriwam gi Hillghat Community Hall da pangthokre ngasi ki thorom adu da mahairoi lup sing gi luchingba sing Jiriwam de leiba tongan tongan ba ima maira paibi sing Maitai Pangal gi Chilinau sing Nagai Chilinau sing na Jiriwam Jila Parisad ke ex Adhyaksha KH Janaki Ajuka gi President Mutu Mai Paksana Mangang Rongmai Naga Council Manipur Jiri Luangrian gi President Tahemang Panmai Jimet ki Lifetime President Chandam Kamal Amukok Jiriwam ki President Abdul Sattar All Jiriwam Mairapaibi ki President S Sushila Amadi RNCM ki Joint Secretary Angguang Gonmai na sarugyaki Thoramga Mari Lenana Rongmai Naga Council Manipur Jiri Luangrian ki President Tahemang Panmai na Fongdokibada Hauzik Matamse Afaba Thabak Taubagi Mahutta Fatabana Hena Kumang Sausilakli Matamamada Aigi Laikai Aigi Yumda Afaba Thabak Ama Taubada Mayam Changna Support Tauduna Hena Fanana ba Inkhat Pagi Chatnabi Ama Leirami Adubu Hauzikti Laikai Oirabasu Yum Oirabasu Afaba Mataurokpada Mayam Changduna Chingthana Buhona Bagi Chatnabi Ama Leire Maramaduna Manipur da Hauzik Irang Thokle Haiduna Tumina Leibagi Mahutta Santi Purakna ba Ikoi Masel Hotna Minasi Integrity Habasi Aigi Yumdagi Haugadabani Haina Lawi Maram Aduna Aikoina Aikoigi Yumdagi Hauna Integrity Laina ba Tambibagi Tangai Fadaba Lei Haike Is Pade Naki, Nazada Tabak Pange, Officer Oire, Sima Pange Haji, Yam Harau Neheva. Adubu, Hosika, the Adunatine. Amana Karwaka, Padana Tower, Nakulabri, I must remind us in the Sira. Whom other Lumai, they remind us to Gaisira. Sansanda, coming Krasalpa, a super bizarre tower, they don't need more of me. Tagat Pagimota, remind us in the Sira, Map, remind them Tasira had to say. Ekoi wakil din sangat reba. Ekoi halik generation ki matam sila ye ko matam da. Ekoi ki thamoy sila hatta ba devil hagadra. Matu ki wakil lon si loin sang rama leba. Nung sina basukwa kopi bagi wahi slate kay no ma hai ba da hai na han si ay basi nang ka yam la bheli pune manado taglay to hai ba. Halik ka halo hai ne. State asida NRC taubana mitop na paisilakadauba lengak chukli asidagi kannabagi amatangai rabalambi oigani haina Federation of Haomee FOH na lengak tataksilakli ngasi Federation of Haomee na thadorakiba cherolamada Manipur na India gi lengak lon manungda tinkraba matung ningtam lamba leipak oiringaida Leiramba pass and permit system adu kumjali singa chamapan yankai mathoigi November 15 matamadugi commissioner Himat Singh na lauthoki system asi hek lauthoki baga athing bayaudana yumthang nadi balaibak Bangladesh Myanmar amadi atopa leipak singdagi thomjalakpa mitop singh na lamdamasi gi alhomi singda achauba singh na ba ama oirakli mitop singh asin iramdamasi gi assembly fawba khudum chansilakli kumjali singa chamapan marifutara amadi Lising Chamapan Marifutara Marida, Manipur Lengak na mitop khandok na bagi, inakiba agreement adu, ngasidi kang katang oy na lengak asinathamli. NRC tau babasi Central Lengak kiyaka yung bagi mathaw tade, masi Manipur Lengak na mating layragadi pangthok pagi haklay. Masimag Ministry of Home Affairs Government of India na, inglisingani kuntaruki April 11 da thok pachero lamada. Power conferred to the central government under the Immigration and Foreigners Act 2025 to detect, restrict their movement and to deport foreign nationals staying illegally in the country have been delegated to all state government, UT administration including the state government of Manipur via MHA's notification number SO3998E-1
month 9, 2005 under Section 28 of the Immigration and Foreigners Act 2005 haibadi state ta power piri masida Manipur gi lengak na tumina khangsinadana miyam gi ihau lakpa haibasi maram chade haina cherola sida taksilakle. Pre-matric amadi post-matric scholarship ki khudong chaba fangdriba mahiroy singna scholarship asigi form lakliba September 13 fawbugi manungda form thazinduna scholarship ki kanaba lobiyu haina Minority Affairs and OBC and SC Department ki Director Yumnam Suresh na fongdokre. DIPR na sinduna Nitya Pachuthekta leiba Directorate asigi office ta pangthokpa mid the press ki thauramda Director Yumnam Suresh na makha taraduna lamdam asida leiba mahiroy singna fangba yaba scholarship ki form matam na thazinduna kanaba sing lobiyu chaliba chahi English singani kuntaruk kuntaret ki oina pre-matric amadi post-matric scholarship ki form thazindbagi matam lakliba September 13 fawbada thazinduna scholarship ki kanaba mahiroi sing na lobiyu scholarship form thazindbagi matam adu fawba mahiroi sing na form thazilaktaba na maram moiraga form thazindbagi matam sangdokpada official sing da awaba ohenbata natana matam chana scholarship ki senfam mahiroi sing da yohanbada thintahale. CM's Lyric Haminashi Hyper Program asi Financial Year 2025-26 ki oina approved tawduna leiraba coaching center tarada hana apply tawduna leiriba mahiroi puna lising ama supna nimfu leire masigi manungda pre-matric ki mahiroi chatret kun amadi post-matric ki mahiroi chahum kunna tha taruk ki oiba remedial coaching yawgani hairiba coaching asida pre-matric amadi post-matric ki oina OBC amadi SC gi mahiroi singda khudong chaba pigani internally displaced persons singi oina entrepreneurship and skill development program ESDP scheme ge financial year 2023-24 amadi 2024-25 skill training pangthoktuna tool amadi kit sing trainee sing da yenthokre financial year 2025-26 ki oinasu skill training taunabagi damak marilenaba sing da taksinduna beneficiary lising ama chahum humfu humdoida khudong chaba pinaba state plan da yauri haina fongdoke pre-matric se da class 9 10 da OBC ki na government institute khatangni chhatra sin da pi adu masigi criteria na koi magi family income parent ki income se 2.5 lakhs da limit to adu ki manung da lai OBC na apply to ya adu ga OBC ki se da koi na day scholar da 4000 day scholar da fees per year adu ga 4000 same 4000 for hosteler CC koi central government na piba kai scheme ni na koi sigi amount si sumoina lepser adagi pre-matric SC scholarship sidana private institute su government institute su laya sidana 3500 per annum aduga koi day scholar aduga hosteler dana up to 7000 pound ki provision le hauzik paugi marak thatna ten break ama lominasi SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani break ki tungda taram nokchari makhataba pau pizari Imphal East District ki Khurai Chaithabi Leirakta Sakhangdaba Singna Haukiba August tang ani amadi ahumgi ahingda anirak thangna na bom pokai halambagi thodok pu yaningdaba fongdoktuna Khurai Chaithabi Leirak Development Club amadi Chaithabi Leirak Women's Society gi nupi kayana wakat mifam chathakre ngasi sathakiba wakat mifam aduga mari leinana Nandaibam Leikai GP ki chairperson M Norendra na hai Haukiba August ani gi ahing nongai matung pung ani minute kunmanga chatpa matamda Sakhangdaba miyoi kharana Chaithabi Leirak Development Club ki mamangda bom ama pokai halamki mathangi numit August ahum gi ahing pung 13 minute kun manga chatpa matamda leikai asigi basaspati mayum Arun Kumari mapuroiba leikidraba B Bhumeshwar gi yum gi bathroom nakanda bom langsinduna pokai halamki bani
Mi kungna taba laikai asida lanfam amagum thangna thangnana numidangda bom pokhai halamlaba asi yamna laibak thibani pendaba nungaitaba leiragasu wari sanaduna waroishin purakna bohona biu masigumba thabak asi matungda amuk hana tawbidanaba appeal tawrakle Sumba yumnakta mi sibya ba kai sina ba kai ba kuma ana tangam de yaibe di matungda tawbidanu yanada ba leiba sauna ba leiba na dabana wari ana ba ko khana da ba leiba sumba yana hona view bom nang jelaga wari sun podi ado ko yani ke thaja bu leike ari sana na bom nang jelaga wari sun podi je ko thaja leike ado ko khana da ko ado leike de aduna yanada ba sen yana view kana kana no ko khangde तौदबु मोइना बोम लंगजलिसे यानिंगदबु साउनिंगबु लेबगिदि वरंगनि कनानो x y z अदु अखै खंद्रे तौदबु हाइबो अखैगि अंगमबा बोम लंगजलिसे नाउसिंग दुदा अखैना अपिल तौजनिंगबसे अखैगि लेकाइसदा मतुं तारकदा बोम पखाय हनबा नमै थासुनबुना चिंबा तौबिदनबा अखैगि साइटगि थमोइसना अपिल तौजरि हाइबजिमा मसिगि मीडियागि थोंदा अखैना हौखिबा अगस्त की तांग अमगी निमिदांग पुंग 10 मखाइरोम ताबा मतमदा लाइबक थिबा थौदोकमदा लोन थिंख्रबा लालहौलुप कोइरेंगना लुचिंगबा योनलफ की हाइरोक पार्ट 2 चिंगोल दगी कैप्टन एन पांदम्बा अलाइस इनाउचा MPS सीरियल नंबर 1484/24 ना मनुंग मतम चादना लेखिद्रे हाइरी ngasi लोन थिंख्रबा लालहौलुप सिगे पब्लिसिटी सेक्रेटरी एम सखे न खुदेक पिदुना थादोरखिबा चेरोल अमदा कैप्टन पांदम्बना लेखिदबा पार्टी अमसुंग लानवी संगलुप MPA ना अवाब फोंगदोरकली कैप्टन निंगथौजम इनाउचा अलाइस पांदम्बा अलाइस पार्लर कुंजा 1953 के जुलाई थागी तांग 18 हाइरोक पार्ट 2 चिंगोल दलेबा निंगथौजम सुबोन अमदी निंगथौजम ओंबी अमुलैमगे अनि सुब मचानुपा ओइना फंगजकी UNLF na changsilibam yamgi ningtam lalhauda mahaksu achet pathaza bathamduna masagi chahi 15 surappa matamda MPA gi lanmi ama oirakhi kumjali singani anida MPA gi WTF केम तगी कुनमरी सुबह बैच की BMT माई पाकलबा मतुंगदा सर्विस नंबर 1484 पीदुना MPA गी लानमी अमा ओइरखे कुमजा लिसिंगनी अहुमदा लान ओराइनबा लाइजांग केमता पोस्टिंग पीखे कुमजा लिसिंगनी मंगादगी MPLF की ओइना पोस्टिंग सजिक तंपाक मोलचाम अमदी खेंजोई सिंगसांग दलेखे कुमजा लिसिंगनी तरेत की येकनबना चथरकपा खेंजोई ऑपरेशन दा थौना फना येकनबगा मायोकनबा लानफमदा MPA अमगी मतिक मयाई उतखे कुमजा लिसिंग अनि तरानिथोई दगिना 15 गी सांगलबा मतम अमा यूनाइटेड बेस एरिया तकाद लेबा MPA गी 291 बटालियन दा पोस्टिंग लेदुना मफमदुदा यावोल मियामगी अपुनबा लानमी सिंगलोइना तिनदुना यावोल गी थौदांग पुरंपता नतना MPA गी अचेट पथक्सी खासी अमदी थौना फबा कथोकपगी फिदम उदलंबा कैडर अमनी कुमजा लिसिंग अनि कुलहुमदोई दगी मणिपुर तंपाक लमदा लेरखी पार्टी सेंट्रल कमिटी ना कुमजा लिसिंग अनि कुनमरी गी नवंबर कुनमरी दा पार्टी कैडर अमोइना सकंखे महाक न लेखिदबा नुमित हौखिबा न अगस्त अमा फावबा MPA गी अचंगबा ऑफिसर अमोइना यावोल गी थौदांग लौरखे पार्टी गी लूरबा तांककता मसागी ओइजबा थीबा अपॉर्चुनिस्ट कांगबु अमना पार्टी अमदी यावोल इहो असिबु इंडिया दा मंतिक नदुना चंगजबगी तानफम लाकलबा मतमदा महाक की असेंगबा मपुंग फाबा वाखलोन अमदी थौना अदु उतुना पार्टी गी दमक लेपलमखी निंगतम लालहौदा थवाइना पोंथा ओइख्रबा लेखिद्रबा अथौबा यावोलोय कयागी पामजरंबा मंगलान मंगफाउननबा अरोइबा मिकु फावबा थबक तौरमखी कैप्टन पांदमना लेखिदबदा UNLF अमसुंग MPA ना अवांगबा थाकी यावोलगी इकाई खुमनबा पीबगा लोइनना इमुंग मनुंग मरुप मपीजा कयाना थेंगनहौरिबा अवा चैनादसु थमोय सोकना सरुक यारे थवा यावद्रबा कैप्टन पांदमबगी हकचांगना मालेम लेसादा तिंदुना इंगना चिकना पोथाबा ओइरसनु हाइना चेरोलसिदा फोंदोरकले मणिपुर एमेच्योर बॉडी बिल्डर्स एसोसिएशन मबाना सिंधुना चही खुदिंगी लेप्तना चथदुना लाकपा 33 सुबा मिस्टर कंगलैपाक 2026 चही असिगी लाकलिबा अक्टोबर टांग 19 दा पांगथोकलगनी हाइरी ngasi mabana thadorappa cherol amagi matungina championship asi chahi lisang sitna led ningthem chaningol chongtham ongbi ima sanatombi devi memorial trust na mapungoiba sponsor piuduna पांगथोक्तुना लाकपनी कॉन्टेस्ट असिदा सब जूनियर सीनियर मास्टर की ओइना चही निफु अमदी यांखै गी मथक अमसुंग मैन फिजिक विमेन फिजिक अमदी विमेन बॉडी बिल्डिंग हाइना तोंगान तोंगान बे इवेंट ओइना शॉर्ट मीडियम टोल अमदी सुपर टोल हाइना अथोय हेन चांगदम नगनी मरमदुना लमदम असिदा लेदिबा बॉडी बिल्डिंग मसानबु पामजब सानरोय सिंग अमदी जिम सिंगना
तरह सुब मिस्टर कंगलेपाक चैंपियनशिप असिदा मपुंग फाना सरुक याबियु हाइना मणिपुर अमेचर बॉडी बिल्डर्स एसोसिएशन मबागी माइकैदगी पाउजेलकले Mahiroi singda forest ngak senba turel sing amadi lamlaki sa uchek sing kan bahaibasi aduki matik mathau tai khangnaba Ren Forest Club Tamenglong na sinduna ngasi conservation awareness program ama IT School Christian da pangthokre ngasi gi thoramadu da Ren Forest Club Tamenglong gi director Mordecai Panmai club asigi secretary Ramhyamang Gonmaina khananenabagi session haptuna Amur Falcon conservation gi matangda puthokpa short film ama Mahiroi singda utki लोइनना लमदमदुगी मियामगी मतेंग लौदुना मालेमदा ममिंग लेरबा लेफम होंगबा उचेक अमूर फाल्कोनबु करम नंगाक सेनखिबगे हाइबगी मतंगदा खंगहनकी माहिरोय सिंगनसु मतौ करम न मपुंग फाबा फॉरेस्ट अमना इसिंग नुंसित सेंगहली तुरेलगी सिंग कंगहंदे हाइबा तमकी सेशन अदुदा मियोइबना सिजनरिबा प्लास्टिक असना इखोय मियोइबदा लेरिबा इकोसिस्टम दा लमलकी सा उचेकता अमदी मियोइबगी हक्सेलदा कया यामना सोखली हाइबसु खंगहनकी थोरमदु माहिरोय सिंगा पुन्ना रिड्यूस रीयूज अमदी रिसाइकल प्लास्टिक वेस्ट की वाखलोंदा अमोट पहंथा हंदुना महौसागी फिबम कनबदा थौदांग लौमिनसी हाइना वासक लौकी लाखलिबा नुमित खरनी असिदा मणिपुर की तोंगान तोंगान मफमदा येलो अलर्ट थंबगा लोइनना अखाक अराउ यावना मयाई ओइरप नोंग चुरगनी हाइना इंडियन मेट्रोलॉजिकल डिपार्टमेंट की मेट्रोलॉजिकल सेंटर इम्फाल की रिपोर्ट अमना खंगहलकली रिपोर्ट असigi matungina ngasidagi लाखलिबा नुमित मरीनी लाखलिबा तांग तरेट फाउबा मरीदगी लाखलिबा तांग तरेट फाउबा मणिपुर की डिस्ट्रिक्ट पुंबा इम्फाल ईस्ट इम्फाल वेस्ट थौबाल कक्चिंग बिष्णुपुर जिरीबाम उखरुल कामजोंग सेनापति तमेंगलोंग कांगपोकपी नोने चांदेल टेंगनौपाल चुराचानपुर अमदी फेरजोलदा अखाक अराउ यावना मयाई ओइरप नोंग चुरबा याई हाइरी अमरोमदा ICAR रीजनल सेंटर लंफेल पातगी फंगबा रिपोर्ट की मतुंगिना ngasi state asida khwaidagi sabagi chang celsius degree 19.2 oike aduga khwaidagi ingbagi changna celsius degree 19.0 sinoni nusute awba ising mandalgi changna ayukta chada 35 aduga nungthildana chada 34 oike nong chubagi changna millimeter 3.2 oike haire hauzigoroi bada maroiba pausing amuka hana pizari NIT Manipur की तरह हुंदोई सुब एनुअल कॉन्वोकेशन पांगथोक्रे स्टेट अमदी नेशन असिदा चाउखटप पुरकपदा NIT न लौरिबा थौदांग यामना चावी हाइना चीफ मिनिस्टर युमनाम खेमचाना फोंदोक्रे MPSC न थारखिबा रिट पिटिशन अहुम मणिपुर हाई कोर्ट न डिस्मिस तौखरे कैंडिडेट सिंह इवैल्युएटेड अनसब्सक्राइब निमित 30 की मनुंगदा येंगहनबा खंगहनख्रे अमसुंग कुमापनरक सुब मणिपुर इंटीग्रिटी डे की थौरम मफम कयादा पांगथोक्रे मणिपुर की रांग असे सेंटर न लोइसिनगे हाइरबदी मिनिट अमदा लोइसिनबे यारबनी हाइना अमुको की प्रेसिडेंट संजय सोरोखाइबम न हाइरे मतंग असिदा बुलेटिन असे लोइसिनजरे मणिपुर मियाम की पुंसिदा ख्वाइदगी हेना मरुओइबा स्टेट असिगी लेबाग असिगी अमदी मालेम की ओइबा ई पाउसिंग गिदमक SKTV न्यूज़ मिरेंग तादुन लेबियो पुमना मकपो मुका हना खुरुमजरे।